Lamdam Asida India and Black Law Amadi Divide and Rule Policy Chatharaklibasi Eikhoi Ounna THINGMINNASI HAINA All Manipur United Clubs Organization AMUCO gi SOROKHAIBAM SANJOY na PHONGDOKHRE AMUCO ga chapminariba MSF Kohar Amawava Amadi Porai Leimarol Maira Paibi Apunba Lupna Senduna Christian Lining Chatpa Singi Christmas Kumhaina Lakpa Sigamari Lainana Ngasi Imphal gi tongan ba mafamda leiba church taragani thoida achamba khudol tamba amadi yaifa pauzil pi bagi khongchat aduga mari leinana wafam asi mahakna phongdokhibani mahakna makha taraduna lamdam asida ingtappa puraknaba amadi anauba manipur ama seminabagi damak khundariba furuk khudimakna achoba thodang lawminasi maruoina eikhoi maselgi marakta awaba taraklaba matamda amana amagi angamba mating Haibasisu Yamnamak Tangai Fade, Hairiba Kanglu Furup Suna Kundaba, Mafamama Oriba, Manipura Sibu, Awang ba Chokatpa Lamdam Ama Ohenaba, Eikhoi Ounna Hotnaminaba, Haibasisu Yamnamak Matautai, Adubu Lamdam Asida Tokliba Todo Watok Sing Asimato, Karamna Tolok Libano Haibasi, Eikhoi Ounna Masa Kaminasi, Amadi Indiana, Lamdam Asida Chatharaklibasi Black Law, Amadi Divide and Rule Policy Sing Asi, Eikhoi Ounna THINGMINNASI, Loinana Christmas Kumhaina Lakpada Lamdam Asida Tangdu Leitaba Amadi Eikhoi Maselgi Marakta Nungshinabagi Mari Hena Chesinaba Oirasanu Haina Su Mahakna Phongdokhi 2025 ki ngasi taung kunmari December oren ahingda akoi second coming of the akoi Prabhu Jisu gi Tangkul Baptist Church Tarungda Leiba 7-day Adventist Church Thangmaiban Hizam Dewan Lekai Deleiba Koiring Colony Baptist Church Yauna Imphal Manungi Tongan ba Mafam Deleiba Church Taragani Thoida Chathakiba Khudol Piba Amadi Yaifa Pauzil Piba gi Khongchat Adugi Manung Channa Chingmairong Deleiba MBC Church ki Pastor Reverend Jongkamang Daimaina Phongdokhibada Lamdam Asida Matamatam gi Oina Thoklakliba issue kayada Manipur Baptist Convention Center Church na Achoba Thodang kaya lauduna su lakli Loinana Khundaminariba Kanglu Furup Khudimaki Mioi Singidamakta su Jat Bijat Khaidana Eikhoi Ounna Lamdam Asida Tholakpa Thodo Wathok Sing asi Thengnaminaba haibase Yamnamak Mathau Tarakli Amadi Hayengdagi Hauduna Malengi Mafam Sinba Thungna Pangthokadoriba Christian Lining Chatpa Singi Christmas Kumai asi Manipurda su Mapum Fana Pangthoknaba Sem Saba Haunarakle Maruoina Christmas Kumai asina lakpada Lamdam Asigi ingtappa Santi Leiba Leibak ama oiduna Mahausagum Nungsi Chanana Hingminaba Isorgi Mafamda Thongnijanaba Hotnaminasi Haiki 2025 ki ngasi taung kunmari December oren ahingda akoi second coming of the akoi Prabhu Jisu gi asigumaba gi arrange tawba mahum Manipur mahum khudimokta loire MBC gi su loire adubu amuko am sami ne loop marina akoi loop mangana punna asam khudon asi Christian chappa sinau sing mahum da tamjabani maramdi Manipur habse jati dharma sunaleba mahum mafam ama oibana maram oraga kunai asi leminarbe akoi singa se amatani New Manipur ama seminabada asago daite lominasi aduga loinana handaki lakliba sum Christmas asida akoi kunai asida tholiba hinsa gi thodosing ase akoi masen punna gyan taminari marom taminabaduna ngasi phawbada Manipur ase kahendra thamlibane akoi punna magna adu makhata na kunai asibo akoi mine leitaba santi leiba adu loinana afaba kunai ma sembada asago daite lominasi kunai asida tholiba problem sing ase akoi punna Mayok Yamina Bogolina, Kangwina Bolina, I could conminasi, my ink chippa, Maratapa, Manipur Mohiminasi,